Thawbal District ki Nongpok Sekmai Police Station ki manung chanba Salam Patong area da lo tuna thamlamba khulai kaya Manipur Police ki apun makangbu amana fagat pangamkhrei. Ngasi ayuk angan ba pung ani makai dagi ayuk pung taruk fawba IG John Wanna luching ba Thawbal gi SP Additional SP Operation Additional SP Law and Order Nongpok Sekmai Police Station gi OC Thawbal Commando gi OC Yairipok Police Station amadi Nupi Police Personnel sing yauba Thawbal District Police Special Commando Kuntrag Humdoi Shuba Sam Rifles amadi BSF ki A by 182 yauba pun makangbu amana Nongpok Sekmai Police Station gi manung channa Chandrakhong area da thi humba ki thabak chathakhi thiba humba du dama fomadu gi imung chamag humfu gi miyoi chatru ki verification chathakhi baga loinana Chandrakhong gi chingkhong fajakhong amadi Salam Patong da su thiba humba ki thabak chathakhi thiba humba du da Salam Patong da lotuna thamlamba khulai sing adu fagat pangam khibane fagalaba khulai sing adu de insas 5.56 mm rifle ama 7.62 SLR rifle ani 40 mm lathot gun ama 9 mm pistol ahum 36 H G7 Chinese grenade ama 5.56 insas LMG ki magazine ani 5.56 insas ki magazine ama 5.56 mm insas ki kapayari ba maru ani 7.62 SLR ki magazine kunga mga tear smoke grenade ama stun grenade ama 40 mm lathot cell ama 7.62 SLR ki kapayari ba maru ahum 7.62 mm AK-47 gi kapa yariba maru taruk .303 gi kapa yariba maru taruk detonator kuntraga taruk kaloinana grenade ama 9 mm gi magazine ama HTRF ki walkie talkie set ama pled yauba BP jacket ama fagat pangam ki haidi